Bisnupur district ki thamna pokpi maning khoiren takta kuki khutlai paibani chingnaba singna micham tamna nongmai kapsilakpada mioi ama laikhidre mioi amana nongmai maruna panbadagi laikatnakre. Kuki khutlai paibani chingnaba singna nongmai na kapadagi toijam Chandramani kauba mioi ama laikhidabadagi khoi saunaraba miyamna kwakaithal akham laikai airport road ta Indian Army ki gari thugaiduna irang hokre. Moirang Multipurpose Higher Secondary School da hangba relief camp manungda BSF singna nongmai kapsinkhre Bisnupur Police Commando amadi BSF ki marakta chaungna ungkhatnakhre. Haukiba ahing nong yaida Imphal West ki singda kadangban part 2 da kuki khutlai paibani chingnaba singna nongmai kapsinduna landarakpada mitei khunja ama sokle. Manipur ki isuda maram khangdana khut thingzilakpagidamak BJP Mizoram ki mathakta action laukhatnaba BJP Manipur Pradesh na center ki luchingba singda taksinkhre. Hojik thokliba irang asida lemhoriba MLA yangkhaina tumina laisili haibagi wahauda khoisaunaraba miyamna Minister Govindas Konthaujam gi ningthokongda leiba yumda amang ata thokhankhre. Amasung tampaki manung chana laiba district mari Imphal West, Imphal East, Bisnupur district amadi Thoubal district ta mari lainaba district magistrate na ngasidagi total curfew thamjinkhre.